पेंशन चलबा अहल यावना तोंगान तोंगान सिनफम लेरिबा मियोइसिंदगी कुकी जो काउंसिल डोनेशन की मिंगदा यामलबा सेनफम कया खोंगत्लबरा हाइबा अचौबा वहांग थोरकले थबक्तगी पोथारबा पेंशन चलबा सही यामलबा अहल सिंग यावना तोंगान तोंगान सिनफम थबक तौरिबा मियोइसिंदा मसाना पाइरिबा सिनफम अदुगी मतुंगिना अकक्नबा सेनफम पीगदबने हाइना कुकी जो काउंसिल न थोपा नोटिफिकेशन अमा सोशल मीडिया दा वायरल ओइरखरे कुकी जो काउंसिल न अकक्नबा सेनफम सिंग अदु डोनेशन ओइना सुंगसोय सोयदना पीगदबने हाइबा वाफम यावबना कुकी जो मियाम के मरकता पेंदबा वाफम कया सोशल मीडिया के खुथांगदा फोंदोरकले कुकी जो काउंसिल थोकलिबा नोटिफिकेशन अदुदा यावरिबा डोनेशन की सेनफम अदु अकक्नबा सेनफम ओइना थंबना मियाम के माइकैदगे हाइरिबा सेनफम अदु डोनेशन नत्रगा एक्सटोर्शन तौरिबरा हाइबा अदु सममनरे हाइना सुफोंदोरकले मणिपुर दा थोकलिबा था कुमापन फाजिलकदोरिबा इरांग असिना मरम ओइदुना कुकी जो फुरुकी मियाम खम थेंगना वानारिङे चेरा असिदा कुकी जो काउंसिल न मसा मसा की सेनफम की मतुंगिना अकक्नबा सेनफम डोनेशन ओइना पीगदबने हाइना खंगलकपा असिना सुचानपुर दा लैरिबा तोंगान तोंगान फुरुकी यामना कुकी जो काउंसिल की मथक्ता पेंदबा नुंगाइतबा कया हेंगलकले कुकी जो काउंसिल न बेतुब कैटेगरी वाइज हाइना मिंथोंदुना लुपा लिसिंग तरादगी हौरगा लुपा लिसिंग हुमुद्रा फावबा डोनेशन ओइना पीगदबने हाइना सेरोल थोक्तुना खंगलखिबने हाइरे कुकी जो काउंसिल न थोकपा डोनेशन गा मरी लेना सेरोल अदुगी मतुंगिना डॉक्टर नत्रगा लेक्चरर ओइना थबक तौरिबा मियोइसिंगना लुपा लिसिंग हुमुद्रा सेंट्रल सर्विस गवर्नमेंट टीचर आर्मी ऑफिसर नत्रगा बैंक पीओ सिंगना लुपा लिसिंग यांखै ऑफिसर पेंशन आर्मी पेंशन जेसीओ पुलिस एएसआई न सिंगबा लुपा लिसिंग निफु तोंगान तोंगान रैंक थबक तौरबा पेंशन चलबा आर्मी पर्सनल बैंक क्लर्क गवर्नमेंट टीचर पेंशन अमदे बिजनेस तौरिबा मियोइसिंगना लुपा लिसिंग कुंट्रा पुलिस कांस्टेबल सिविल पेंशन ना लुपा लिसिंग कुन अमदे प्राइवेट टीचर मिशन वर्कर फैमिली पेंशन सिंगे ओइना लुपा लिसिंग तरा सुंगसोय सोयदना पीगदबने हाइना यावरे कुकी जो काउंसिल न डोनेशन का मरी लेना थोकलिबा नोटिफिकेशन असिगी मतांगदा तोंगान तोंगान कुकी जो फुरुकी मनोंग चंदो मियोइसिंगना सोशल मीडिया दा पेंदबा अमदि नुंगाइतबा फोंदोरकले तोंगान तोंगान सोशल मीडिया दा फोंदोकनरपा कुकी जो काउंसिल के माइकैदगी अकक्नबा सेनफम डोनेशन ओइना पीगदबने हाइना खंगलबसु हाइरिबा सेनफम सिंग अदु करिदा सिजनगने हाइबा वाफम अमता पंदे मणिपुर थोकलिबा इरांग असिना मियामना असु वानरिङै मतम असिदा फुरुप असिगी लुसिंगबनी हाइदुना मियामदा मतेंग पांगदरा हाइरगा मखोइगी फुरुपकी मियोइसिंगदा ऑनसिंगदुना अमु हेना अवाबा पीबा हाइबसि मियामना अपेनबा ओइदे असिंगुम्बा लुसिंगबा सिंगना चथरगलिबा थबक थवंग असिना मियामना मखोइबु थाजनरक्तबदगी हेंदोरक्तुना फुरुप मसेलगी मरक्ता पामदबा थौदोक वाथोक थोरक्तुना हौजिक वारिबा अवाबा असिदगी अमुका हेना अवाबा मायोकनगदरा हाइबगी वाफम थोरक्ले हाइरि चांदेल डिस्ट्रिक्ट की थमनापोक्पी खुलगी मियोय अनि सखंगदबा सिंगना दिमापुर दा फाजिंदुना थमख्रे हाइरि फोरेना नेपालीना नागा खुलगी निंगथौ ओइबे यारोय हाइना टीएस बेसांग लमकांगना फोंदोरखरे नागागी लमदा नफु साफु तौदुना नेपाली अमना निंगथौ ओइदुना लेरे हाइना ngarang प्रेस क्लब दा पांगथोकपा पावगी मिफम अमदा टीएस बेसांग लमकांगना फोंदोरखरे महांगना हाइ नमफुदा सिप ओइबगी खुदोंग चाबा लौरगा नागागी लम ओइरिबा सिंगदुम सिंग कुकीदा योनसेंदुना बिजनेस तौदुना लेरे थौंग असि नागा कम्युनिटी बु उसितबा अमदे ट्राइबल फुरुपु हंथना येंगबने फोरेनर नेपालीना नागा खुलगी निंगथौ ओइबे यारोय हाइरदुना अथुबा मतमदा लेंगाकना मियेंग संबियो हाइके महाना मखाताना हाइ थमनापोक्पी विलेज हाइबा खुल असि लमकांग ट्राइब की अहल लमन सिंगना कुमजा 1947 दा लिंखलंबने लमकांग ट्राइब ना खुंदारिबा खुल असि चांदेल डिस्ट्रिक्ट के मनुंग चन्ना लैबने लमकांग ट्राइब असि लमकांग खुनौदगी कुमजा 1946 दा लाकपा हौखिबने मफम असदा निंगसिंगबा थोक्त्रिङे मतमदगे लमकांग ट्राइब ना खुंदारक्लिबने नेपाली अमता खुल असि सेप ओइखिद्री ट्राइबल कस्टमरी लोदसु नागागी मफम अमदा नेपालीना निंगथौ ओइबा याबा नते अमसुंग नेपाली अमना सेप ओइफम सुंगथोक थोक्ते पावर सिजिनरगा नागागी लमदा नेपालीना सेप ओइबा यानिंगदे हाइखे हौजिक नमफुदा खुल असि निंगथौ ओइरिबा एसके लपमोल हारिबा मियो असि अपोकपना एस बीर बहादुर ठाकुरी एसके खानसा कवे मियो असि खुल असि निंगोल लौदुना लेरपने महाक नेपालीनि हाइबसि मसागी मयुंगी थोंगालदा खिनबा महाकी अपोकपगे मितमदा थारिबा एस बीर बहादुर ठाकुरी एसके खानसा हारिबा असि मयेक लारबा खुदमने असुना खुल असि लमकांग निंगोल लौरगा कस्टमरी लोसिंग अमता ngaktana कुमजा 2023 दा पांगथोकपा विलेज शिप खनबदा ममिंगतगी ओइना मिखल पांगथोकलगा नमफु सापुदा महाना विलेज शिप ओइखेबने मसि खुदोंग चाबा लौरगा नागागी लमसिंगबु कुकीदा योंदुना बिजनेस तौरगा लैरे मसिगी मथक्ता खुल असिसु हौजे अनि थोकले मणिपुर के ट्राइबल सिंगे लैरिबा एसटी गी स्टेटस सु महाना लौदुना एसटी अमना फंगदबा हक खुदिमकसु महाना मत्तुना लैरे हाइके पावगी मिफमदा सरुक याखिबा जेबी सिल्टिंग लमकांग हाइक थमनापोक्पी खुल असि अनि थोकपगी वाथोककी मतांगदा मरि लेनबा ऑथोरिटी दा चेचांग पीबा चटखिबा महाकी मचानुपा जेमरिब लमकांग अमसुंग सिलसी
Ismail Lamkangbu Dimapurda sakhangdabasingna phajinduna thamkhre makhoi anina khul ani thokpa yaroi haiduna mari lenaba che sangsing puraga tha asigi taratareta chatkhibani maramasina mioi ani asibusu athubu matamda mari lenaba singna thadokpirau haiduna apil tawkhi Jati kayana punsilaga lingba Manipur kanbada maitai khaktagi daita natte haina laurembam nganbina phongdokkhre Manipur asi jati ama khakna lingba natte jati kayana punsilaga lingba lamdam asida Manipur kanbagi daita haibasi jati khudimaki daita lawgadabane maitai khaktagi daita natte haina ngarang Manipur Integrity and Solidarity Day Observation Committee na senduna Palace Compound laiba lamyanba sanglenda pangthokkiba 15 suba Manipur Integrity and Solidarity Day gi thauramda 15 suba Manipur Integrity and Solidarity Day gi chairman su oiribi Amkil gi President Lauren Bonganbina phogdokkhre Assam da police ka khut thoknabada horan chinthi tawba kangbu gi mioi mari sire hare Assam gi Golpara district da police ka khut thoknabada horan chinthi tawba kangbu gi mioi mari sire haina Assam police ki senior officer amana phongdokkhre horan chinthi tawba kangbu aduga police ka khut thokna kibase Golpara district da horan chinthi tawba kangbu asina mipha mipun gi thabak sathagadore haba paw ama intelligence na pirakpadagi district asigi Giladobi area da Naga checking tawduna section tharang lokhatki Naga checking tawringida horan chinthi tawba kangbu gi mioi singa duna car da lakpada police na kham hairubada police personnel tamna nomai kapsilakpadagi thokibane police na handuna nomai kapada car adu tonglakhiba mioi marimak sikibane haire Manipur International Youth Center na lalholup sangi punexin silakle Manipur International Youth Center MIYC na suspension of operation su arrangement ki makhada leiba yauna Manipur da operate tawriba armed opposition group khudimak na kumjan 1949 gi August tarani thoida hongkhiba mari suba Geneva Convention ki common article 3 ngak na satli haina miyam khangna lauthokpaga loinana Geneva gi deed of commitment da sign tawgadabani haba wafam thamlakle MIYC na Rodroko Serol da Masana Yana Amadi Yamna Mayak Sengna Humanitarian Commitment Leiba Armed Group Sing Civil Society Digi Support Pangani Madunatana Misam the Terrorist ki Thabak Sathaba Hingsa gi Thawong Kaya Sathaba Armed Group Sing di Manipur Miyamna Kaidawnungda Makoibu Yabang Amloi Baramasna Manipur da Operate Tawriba Su da Leiba Yawna Opposition Armed Group Khudibak Marisuba Geneva Convention ki Common Article 3 bu ikai khumnabaga loinana Geneva Call Deeds of Commitment da sign tawgadabani haba wafam thamlakle loinana Armed Group singna misam miyam da terrorist ki thabak sa thabak khudakta lepkodabani amate sahi 19 gi makhada leiriba angang singbu recruit tawduna sijinnabagi thabak khudakta lepkodabani haina su demand tawrakle MIYC na mathakki wafam asi thamlakpagi maramdi masina moral and legal legitimacy practical benefit amade accountability not impunity haribasing ase purakani habagi thajaba thamlakle India lenga ki wakhalon hongdri phawba Manipur da tangdulai taba oithokloi haina UCM na phongdokkhre India lenga ki wakhalon hongdri phawba Manipur da tangdulai taba purakloi Manipur gi housik oidiba phiba masigi warusin leiroi haina United Committee Manipur UCM gi president YK Dire na phongdokkhre wafam singarang UCM wangu unit hangdokpagi thoramda saruk yaduna phongdokhibane ngarayo pung 13 taba matamda Bisnupur gi manungsa na wangu da UCM gi president YK Dire UCM Morang unit ki chairman Loksangbam Manglen amade Loitongbam Dorendrana Thorama Pusing oiduna miyam gi oiba mifama mapang thoktuna UCM wangu unit hangdokkhre haide wangu unit hangdokpagi thoramadu da UCM gi secretary organization Dipanjit Neng Thaujam amade UCM kumbi unit amade Morang unit ki thaumi kya su sarugya ki haide ngaragi mifamasda United Committee Manipur bu hena mapangal kanhanduna Manipur gi apun bagi saktam da singnaraklebasing amata oina thengnanaba amade idea of Manipur ngakpada thaudang hena lauba ngamnaba kumna khanake thoronga mari lenana UCM gi president YK Dire na hai hojik Manipur da oiliba phiba masi India lenga ki wakhalon hongdri phawba warusin purakloi tangdulai taba oithokloi Manipur si sahi sa kya mani makha tamna panjarakpa leba amane masibu India na thugaina bhonade India lenga ki policy kangluk masel khana hanaba insinba kangluk kilan thohanba kusem gi saitheng kya sathare Manipur gi yellow purup singna amaga khusamna duna India gi policy asigi mayok ta punna thengna minaba matam oire haike mahara hai hauzik oiba Manipur gi phiba masida miyam gi mihut oina leiriba MLA singna amato ina punsenduna India lenga ki mathakta pressure piba ngamdaba laibak thibane Manipur lenga oiro center lenga ko oiro Manipur gi apunba gi saktam da singna raklabadi miyam na thengna ba tabane haike
ꯍꯧꯈꯤ ngarang hangdokliba unit asigi thaumisingna Manipur gi apunbagi saktam ngakminaba amadi punna hengminaba punna chakhonminaba Manipur ama ohenbada thodang lawminasi hainasu dedena makha dana phongdokhe unit asigi nauna thau punaba khallabasing adudi chairman da atom Harimohon vice chairman da Laisram Chinglen Sorokhaibam Babu amadi MD Zaraudinni loinana general secretary da Salam Henbani haide Library and Information Center kaksingi sarukhara maina sakre haide ngarang ayu anganbada Library and Information Center kaksingi auditorium ge sarukhara maina sakre haide thodose electric short circuit na maram oiraga sakhibani center asida hangduna lairiba legal aid clinic ki room da maikhu horokpa adu special Sunday gi nganna lakpo mahiro singa sen thoraktuna lekai da pawpirakpadagi lekai adu gi mapung oiriba Friendship Sporting Club na lambi amot akai sengduna lerambadagi mathang pina dona fire substation kaksingi team laktuna mai kanna bahonaba hauke ahanbada maikhuna maram oiduna sangbada khudong chakhi de haide mai chakpa da legal aid clinic ki kage thong thonaw ceiling amadi furniture khara soke midway room amadi press conference room gi ceiling amasung potse khara soke lonana mai aduna wairapada auditorium gi makha thangba saruk ki set khara su yawkhe fire substation kaksingi team na kanna honaduna ayupung tare tagi nipan phawda mai adu kanba ngamki haide Housing Manipur thengnariba asi nongmagi lan nate identity gi lan ni haina Jayant Kumar na phongdorakre Society Theatre Manipur na sindura ahanba state level all Manipur folk song competition 2025 pangthokre Kwakethel Draw Ground gi Draw Cricket Academy da pangthokiba thoramadu da former minister Langpolapam Jayant Kumar Lanithok Sanamahi Temple Board ki member secretary Maisnam Sivdatalwang educationalist Laisram Jiten amadi the Society Theatre Manipur gi secretary Srikata Posangbamna president member sing oina saruk yakhe thoronga mari lenana L Jayant Kumar hai singnarakpa singdagi ngak thoke hairabadi ekhoi isagi identity ngakna chatkadabane haujuk Manipur da thengnariba si nongmai gi lan nate kokki lani isagi identity gi lani ekhoi na ekhoi gi identity ngakna bo honagadabane Bhana hai matam amada mitei khunai da leramba chana kanglon adu ngasidi mami samlakle mitei khunai da leramba thaksi khasi amana amabu ikai khumnaba chanabi adu ngasidi mangkhre masi afaba kudam nate masina mitei khunai mang tharaknabagi masak oigane Aikoi masel amana amabu saugatnabagi mahut chingthananabagi chanabi ama lakliba sisu aikoi thadokpu changi ngase aikoina wariba sisu aikoi gi unity leitaba asina maram oiraga setheng phangbune aikoi gi khonai da leiriba soiba sing sumthokpu changi isagi identity isagi nat chanabi culture nga na hingna bohnaga dabune masi nga pongamdrabadi aikoi manglomda changsinba wagane karigumba aikoina aikoi gi horok phamamadi apunba sagatpa ngamlabadi kuki dilaradana malemda leiriba kanagumba amatana namthaba ngamloi kuki thengnabadi araibani luribadi akhoi hana wakhal taminaduna apunba sagatba adune aikhoina aikhoigi thaudang khaminaba matam da lamdamasi kanba ngamgani haikhi horomadu saruk yakhiba LSTB gi member secretary and Sivdatalwang hai khuna asigi yai phanaba tawriba miyoi singbo aikhoina ikai khunaba sangi makhoibo aikhoina awangba thakto thangalaba matamda khuna asi manglomda changsinba ngamgani loinana aikhoi matam ngakna satpa phurup ama oihansi haikhi North East tourist khwaidagi lakpa state Mizoram na oire Manipur di hanadagi hanthare haide awang nopo state singi manungda domestic amadi foreign tourist khwaidagi lakpa state Mizoram na oire amaromda Manipur gi oina de ethnic violence thorakhibadagi hana laklamba sangdagi sathina hanthakre India tourism data Kapenjiam 2025 ki matungina leba asigi awang nopok lamdamda leiriba state singda domestic amadi foreign tourist sing lakpagi sang asi state khara da hengalaklaga state khara da hanthare haukiba sahi anirom asida awang nopok state singi manungda Mizoram na tourist lakpagi sang khwaidagi wangba state oire amaromda Manipur gi oina hana laklamba sangdagi haukiba sahi anirom asida hanthakre data asigi matungina Mizoram da domestic tourist lakpagi sang sada 101.74 oidana kumja 2023 da visitor million 0.209 laklamba adu kumja 2024 da million 0.422 da hengat lay adu state da mapaleba ki tourist lakpagi sang susa da 44.22 hengatuna tourist thada lising mari dagi lising manga phawba lakli haide amarom da haukiba sahi khara sida Manipur gi oina di hana laklamba tourist masing dagi sathina hanthakre state asida domestic tourist sanglakpugi sang sada 49.56 hanthaduna kumja 2023 da tourist lising yankai nipan laklamba dagi kumja 2024 da tourist lising kumapan da hanthakre mapaleba ki tourist lakpagi sang
su chada 31.35 ta hanthaduna state asigi tourism sector gi phibam soksile haina su report aduna utle Meghalaya gi oina su state asida domestic tourist sanglapagi sang chada 13.04 da hengalaktuna domestic tourist milen 1.586 lakh pagalena mapalebak ki tourist sanglapagi sang su chada 15.24 da hengatuna visitor milen 23,000 sanglakle Nagaland gi oina domestic tourist sanglapagi sang chada 25.87 oiduna visitor 1,26,000 sanglapagi foreign tourist sanglapagi sang su chada 19.01 oide haina report aduna palle Tripura gi oina su domestic tourist sanglapagi sang hengalaktuna chada 64.07 oiduna visitor 6,01,000 lakpaga foreign tourist sanglapagi sang da chada 36.15 oiduna visitor 91,000 lakle Assam gi oina domestic tourist sanglapagi sang khajiktan hantharatuna chada 0.06 oiduna visitor masing 7.608 million oibuga foreign tourist sanglapagi sang de hengalatuna chada 14.07 oiduna visitor 27,000 yaure lebasagi apunba domestic tourist visitor Assam na chada 0.26 contribute tawri Arunachal Pradesh ki oina domestic tourist lakpugi sang hantharatuna chada 16.40 oiduna visitor masing 8,70,000 oire adumapu foreign tourist ti hanadagi khara hengalle hari Sikkim gi oina domestic tourist ki sang hengalatuna chada 16.60 oiduna mioi million 1.540 yaure adubu foreign tourist sanglakpagi sang di chada 9.68 ta haithakre haina su India tourism data compendium 2025 na udle data adugi matungina awang nopok lamda masileba asagi tourism landscape ta asawa phida ama kanba ngamlakle adumapu traditional tourism gi power house ama oiriba Uttar Pradesh Tamil Nadu amasung Karnataka na adumak tourism gi lamda India gi oina adumak mangsil thari hairi